Ada chunga mama lau yai na. Mane. Thank you. Welcome. One more. Ada iman bi menjadi. Asida. Iman abi. Ngasi ki trip to yawi ni lai brother ni si so mingam khangse ke kha sangjalo nang ju ko. Mingam khangse ke adum hayo. Rosan kai dai no lamdi. Top tagi ne ba exploring Manipur na thagat pa video do tu badagi la ine ba ko. Thank you very much. Pani yok thela je ko. Robasan. Pongpan dagi. Magalang mine dro. Pare samina juren ne je ko. Doni adum message thabirak pa yamna khoi ki lam koi budam pamja ba khoi brother ni si ju ko. Phaja ba yeng bu pam brother ne khai tare wakhan mana masan pulle. Nongsa ba mingam phaja ba yeng bu pam party ngak tane si ko. Okay, satu ni yaw tu ni ko. I mean abung. Okay, haro. Okay, haro. Okay. Ponilal. Kai lamdi. Okay, next time ngok je party aja. Narendra. Exploring Manipur ki video udai ni ko. Thank you. Lucky. Si kanggu je apa ni? Napoleon. Oh, si teranjan ming mana? Si kan nam miji ko. Jadi, ada ko pajab dah lam ki pajab dah ngok je bah cing pat turenda. Wakan mana? Ming happy. Arun. Okay. Brother, hoju yaw tu ra. Oh. Ada mingam khangna je ko. Susan. Oh. Ada ki Ricardo. Oh, Ricardo. Lam di kai lam di no. Lam ni parang cing merong dia. Oh. Aina mapuram dia. Mi se tu na kun mukti sur ba. Mi masing kya sur ki khangdre. Kon sa tu je. Activa yauri entok yauri pulsar yauri daiwo yauri aduga se R15 yauri activa si TVS ko ki Jupiter yauri ko. Bullet yauri am yauri aduna sat baje hongdoram ne cha moi sakra ba chalo ba hongdoram ne ko sidi masa ni na upai lete Lucky Pathan law hai और से चल नंबर से मिंग दियाम तो खंगना दरे को पुरे ना तुम खंगना से आदो कोई ब्रदर कोई खंगना करे तुम जर्नी स्टार्ट करो से को हाय हम तो रोड में हम लोग मा ओए करी नु ngao le Salah je ready. Oi ready. Salah je ko ma'am. Chahi amagi July thana lakpada July thagi ahan basaruk tagi hauraga aroi basaruk aduai phawbada laisat tambi lai Wuyawon lingsing laktuna exploring Manipur amasung exploring Manipur gi timna ingna laisat tambi leirang mabu yengning laktuna ikhau langba phawrak padagi chatliba ekhoi gi trip ni kamjong gi singsa koba village da leiba Wuyakachui chingda maning tamna laisat tamlibi leirang Wuyawon gi manakta Thauna phabana kunmathoi amasung thauna phabi nupiza anina saruk yaduna punna mioi kulhumdoi pullaga punna khongsaliba ngasigi numit asi aduki madik laibak pharaba July 13 2022 Sunday numit Kanglagi gate maktadagi chaurakna kilometers 88 gumba chatlaga leiriba mafamni singsagi Wuyakachui adubu mafam asi chatnabagidamak Imphal urkhul lambi phawduna miyamna su ikhang khangnaraba Fins corner phawbadi urkhul chatpagi lambi adu punna chatminai aduga Fins corner dagi sangsak takhiba lambi romda chatliba lambida asum sangsak police station phawba chatlabada amuk lambi haigan mafam asimak sangsak police station na leiriba mafam adumakni mafam masida waiting set ama leiri waiting set aduda miyamna purakpa sing puthok tuna chaminadana ngahak breakfast lawbagi sakdam maduni Wakhal manaba masen chatminaba asuki matik nungaiba trip ni
yam kuina breakfast lauduna matam manghan bagi mohta thuna yangna chasinduna singsa lamdamna khaurang na ngairamlani haibagi matagum awaba chokthaba nungaitaba amata su yaudana magi gari da tongkhatnaduna adumak thauba haurisini masini wakhal manaba lambi gi nak yata aduki matik phajaba chingi napom marakta angang sing aduga sunday gi church karuraga lambi da halakpa khungi pakhang laisa ahal laman singna aikhoibu ubada khut hairai nahongna na isilina oibagi maridumak amuk sagalakli naklabadi nungsire haibadun Sijumi am talai tabdu kane aduga sim mapun pulise lupa yang khai piraga layu haibai mone rupees 50 kili sangmilo haraga peng khai dun sida hapchalamma aduga sigi lapu je laibi ai lapu mapulam da lupa yang khai hapchalamani aduga se laibi ai road sida ni kanam laitraba road sida samana lupa yang khai piraga laibi aba mi laitaba shop ne asumna manipur gi kamjong district ki manung channa leiriba singsa gi assam rifle leiriba mafam hek yorabada panthung pham yore haibagi haraw nungai badu achat pasingi thamoi da phawbudumak engol da su phawri lapna pung ahum dagi mari phawbagi gari lambi da lakpadu mafam asi yorabada khangnung nungai ba ama phawri ayuk ki pung 8 ka minute 15 dagi kangla gi gate dagi haukiba trip asi mafam asimak yobada gari da pung yengbada pung 13 makhai ta ga thoga jadraba na hawadi am ta na yadi adu noi isi pun bro amam to do ne ai hai biji noi chap mana bra hai mana yen lang mane ne ticket ka bra ticket ti mathak ta ka registration ni mathak ta tawe ba do city ko ai koi kaino festival ge youth ki fund gi da mark sticker na pine ba gari sing dak da adu na sera pai ga kai da amam na pa kya loi no dum sum noina amam ba pirak pa dane oh ngam pirak pa dane yam phai de ko adu law sera law gira na pira na phiro kai no angam ma pi ai ko pa kon ni kang de kontra ni kang de yang kai ni kang de kom puni kang de red light maybe jama maybe 200 na pira ge de na pa na na ni mo ja na pi ge ko akhoi na ai nei hanan balak pa de ko festival ka tawte mafam je am akhoi ge mi ga am laite sigi keno se le 19 dagi home ba festival se 15 dagi ko kaina to ba tu 19 da oi an na pi ra na pi ka ba We left kiro. ha Sa left kiro chali kiro. oh le oi ha Noi adventure farm de. So aga ching lu kaw. oh Lai su de. Mathak ta ko. ha kone ka ge sigo ima asi sing se ka ge asi pic se ka ge hoi hoi asi se hoi sida change asi phajab natro oh sida change bako okay